Ma'am, good morning. Ngasi Thangja ko, Thangja Lamta gi ahamba ko hadi Lamta Thangja na hire ko. Ado sum Lamta Thangja gi hadi atopa gi oina di leina ko hadi lai kat pa khot pa di ahan ngai na he na khangbi ramani ko kamai na kat pano khot pano hai bado. Cleansing gi khatang ai haijaram ge ko hadi yum kamai na cleanse tau gada ge khot gada ge hai bado ko hadi yum imung manung wai phajana sitok taithok pa gumba tau biyo ko hadi rock salt gumba hapa ko hadi rock salt se leitre na khala se adu taraga di hadi normal salt se dum sinabe ko normal thum se ꯑꯩꯈꯣꯏꯒꯤ ꯀꯤꯆꯟꯗꯒꯤ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ ꯊꯣꯡꯗ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯗꯣꯔꯁꯤꯗ ꯍꯥꯏꯗꯤ ꯐꯤ ꯏꯁꯤꯡ ꯂꯧꯔꯦꯅꯀꯣ ꯏꯁꯤꯡ ꯑꯔꯨꯝꯕꯒꯨꯝꯕ ꯇꯧꯕꯤꯌꯣꯀꯣ ꯌꯥꯔꯒꯗꯤꯀꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯒꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯏꯁꯤꯡꯁꯦ ꯂꯨꯝꯕꯨ ꯁꯥꯕꯁꯤꯗ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯦꯅꯀꯣ ꯑꯗ ꯏꯁꯤꯡꯗꯣ ꯆꯣꯠꯍꯜꯂꯒ ꯍꯥꯏꯇꯥꯔꯒ ꯊꯣꯡꯁꯦ ꯍꯥꯏꯐꯦꯠꯇꯪ ꯀꯪꯅ ꯅꯥꯟꯊꯣꯛꯄꯤꯕ ꯁꯤꯃ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯃꯅꯀꯣ ꯍꯥꯏꯗꯤ ꯑꯦꯚ꯭ꯔꯤ ꯔꯨꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯔꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯗꯤ ꯂꯤꯛꯂꯤꯒꯤ ꯂꯤꯛꯂꯤꯒꯤ ꯒ꯭ꯂꯥꯁꯀꯨꯝꯕ ꯑꯃꯗꯀꯣ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒ ꯂꯣꯏꯅ ꯊꯝꯃꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯍꯥꯞꯄꯅꯤꯅ ꯊꯨꯝ ꯆꯥꯃꯁ ꯇꯪꯈꯥꯏꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯦꯅꯀꯣ ꯑꯉꯥꯡꯒꯤ ꯔꯨꯝꯗ ꯑꯣꯏꯔꯣ ꯑꯍꯟꯒꯤ ꯔꯨꯝꯗ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯤꯃ ꯊꯝꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤ ꯊꯝꯃꯒ ꯍꯥꯏꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯣꯏꯅ ꯍꯩꯗꯣꯛꯄꯤꯔꯣ ꯁꯤꯁꯤꯃꯀꯣ ꯑꯗꯨꯒ ꯋꯥꯏ ꯇꯩꯕ ꯈꯣꯠꯄꯁꯦ ꯍꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯔꯣꯛꯁꯣꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯑꯗꯒꯤ ꯀꯦꯟꯗꯜ ꯊꯥꯟꯕꯁꯦꯀꯣ ꯀꯦꯟꯗꯜ ꯑꯉꯧꯕꯒꯨꯝꯕ ꯊꯥꯟꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯃꯩ ꯊꯥꯟꯕ ꯃꯇꯝꯗ ꯍꯣꯏ ꯀꯦꯟꯗꯜ ꯑꯗꯨꯝ ꯃꯆꯨ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯁꯨꯝ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯀꯦꯟꯗꯜ ꯃꯩꯒꯨꯝꯕ ꯊꯥꯟꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯀꯦꯟꯗꯜ ꯑꯉꯧꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯊꯥꯟꯕ ꯊꯣꯡꯅꯥꯎ ꯂꯣꯏ ꯍꯥꯡꯗꯣꯛꯑꯒꯀꯣ ꯑꯗꯨ ꯐꯖꯅ ꯊꯥꯗꯣꯛꯄꯤꯌꯣꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯇ ꯇꯧꯍꯧꯔꯦ ꯑꯌꯨꯛꯇ ꯇꯧꯗ꯭ꯔꯒꯁꯨꯀꯣ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯊꯣꯡꯅꯥꯎ ꯐꯖꯅꯒ ꯑꯗꯨꯝ ꯍꯥꯡꯗꯣꯛꯑꯒ ꯀꯩꯅꯣ ꯇꯧꯕꯀꯣ ꯑꯗꯨꯒ ꯂꯣꯏꯅ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯀꯣ ꯍꯥꯏꯗꯤ ꯏꯔꯨꯖꯕꯁꯤꯗꯁꯨ ꯍꯥꯏꯗꯤ ꯁꯣꯜꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯦꯟꯖꯤꯡ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯍꯥꯏꯔꯦꯀꯣ ꯑꯩꯅ ꯑꯍꯥꯟꯕ ꯁꯦꯇꯔꯗꯦꯒꯤ ꯁꯨꯝ ꯇꯧꯕ ꯌꯥꯕꯁꯦꯀꯣ ꯑꯗꯣ ꯉꯁꯤ ꯊꯥꯡꯖꯒꯤ ꯅꯝꯕꯔꯀꯣ ꯑꯍꯥꯟꯕꯗ ꯅꯝꯕꯔꯁꯦ 93 ꯂꯩꯔꯦ ꯀꯂꯔꯗꯅ ꯕ꯭ꯂꯦꯛ ꯅꯠꯇ꯭ꯔꯒ ꯄꯔꯄꯜꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯊꯥꯡꯖꯁꯦ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄꯗ ꯈꯤꯇꯪ ꯑꯩꯅ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯊꯣꯏꯗꯤꯡ ꯑꯃꯨꯕ ꯍꯥꯞꯄꯣ ꯍꯥꯏꯕꯁꯨ ꯌꯥꯏꯀꯣ ꯃꯔꯨꯝ ꯈꯛꯇꯪ ꯑꯣꯏ ꯊꯥꯗꯧꯕ ꯊꯣꯏꯗꯤꯡ ꯑꯃꯨꯕꯗꯣ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯑꯆꯥꯊꯥꯎ ꯗ꯭ꯔꯣꯞꯁ ꯑꯃꯈꯛꯇꯪ ꯑꯣꯏꯇꯥꯔꯒꯁꯨꯀꯣ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯑꯣꯞꯁꯟꯁꯇꯣ ꯄꯤꯕ ꯌꯥꯏ ꯍꯥꯏꯗꯤ ꯅꯍꯥꯟꯃꯨꯛꯅ ꯑꯗꯨ ꯍꯥꯏꯒꯦ ꯍꯥꯏꯗꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯌꯨꯁ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯀꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯁꯦꯀꯣ ꯀꯥꯔꯠ ꯅꯝꯕꯔ 1 ꯀꯥꯔꯠ ꯅꯝꯕꯔ 2 ꯀꯥꯔꯠ ꯅꯝꯕꯔ 3 ꯀꯣ ꯑꯍꯥꯟꯕ ꯍꯥꯏꯗꯤ 1 2 3 ꯂꯩꯔꯦꯀꯣ ꯁꯤꯗ 1 2 3 ꯁꯤꯗꯒꯤ ꯈꯟꯕꯤꯔꯁꯦ ꯐꯖꯅ ꯀꯥꯔꯠ ꯅꯝꯕꯔ 1 ꯁꯦ ꯈꯟꯁꯤꯔꯥ ꯀꯥꯔꯠ ꯅꯝꯕꯔ 2 ꯁꯦ ꯈꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯥꯔꯠ ꯅꯝꯕꯔ 3 ꯁꯦ ꯈꯟꯁꯤꯔꯥ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯀꯣ ꯐꯔꯁꯠ ꯀꯥꯔꯠ ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯀꯔꯤ ꯑꯦꯅꯔꯖꯤꯁ ꯂꯥꯛꯀꯦ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯥꯟꯅꯕ ꯐꯪꯕꯗꯣ ꯏꯃꯥꯟꯅꯕꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯣꯏꯔꯣ ꯄꯥꯔꯠꯅꯔꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯃꯤ ꯑꯃꯗꯒꯤ ꯍꯦꯜꯞꯀꯨꯝꯕ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯒꯤ ꯍꯥꯏꯗꯤ ꯊꯕꯛꯀ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯀꯥꯡꯕꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯅꯤꯃꯛꯇ ꯀꯥꯟꯅꯃꯤꯟꯅꯕ ꯐꯪꯕ ꯔꯤꯂꯦꯁꯟꯁꯤꯞꯀ ꯍꯥꯏꯔꯒ ꯔꯤꯂꯦꯁꯟꯁꯤꯞ ꯅꯨꯡꯁꯤꯅꯅꯒ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯍꯥꯟꯕꯒꯤ ꯂꯥꯛꯏꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯐꯔꯁꯠ ꯀꯥꯔꯠꯁꯦꯀꯣ ꯅꯝꯕꯔ 2 ꯀꯣ ꯅꯝꯕꯔ 2 ꯁꯤꯁꯨ ꯑꯃꯨꯛ ꯐꯩꯀꯣ ꯅꯝꯕꯔ 2 ꯁꯦ ꯐꯩ ꯍꯥꯏꯕꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯂꯥꯛꯄ ꯈꯣꯠꯄ ꯊꯥꯖꯕ ꯊꯝꯃꯣ ꯍꯥꯏꯗꯤ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯃꯣꯀꯣ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯤꯕ ꯀꯥꯔꯠ ꯌꯦꯡꯉꯤꯕ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯔꯤꯆꯨꯋꯦꯜ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯔꯤꯕ ꯑꯩꯒꯤ ꯚꯤꯌꯨꯔꯉꯩꯒ ꯍꯥꯏꯇꯥꯔꯦ ꯊꯥꯖꯗꯅꯕꯨ ꯌꯦꯡꯉꯤꯅꯦ ꯍꯥꯏꯗꯤ ꯊꯥꯖꯗꯅꯕꯨ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯋꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯒꯦ ꯑꯩꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯄꯣꯠꯇꯨꯗ ꯍꯥꯏꯗꯤ ꯐꯨꯜ ꯐꯦꯠ ꯊꯝꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯊꯥꯖꯕ ꯊꯝꯃꯣ ꯑꯗꯨꯒ ꯅꯝꯕꯔ 3 ꯀꯣ ꯅꯝꯕर 3 ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯦ 3ꯁꯨ ꯄꯣꯖꯤꯇꯤቭ ꯑꯣꯏꯀꯣ 3ꯁꯨ ꯄꯣꯖꯤꯇꯤቭ ꯑꯣꯏ ꯍꯥꯏꯔꯒꯁꯨꯀꯣ ꯐꯣꯀꯁ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯐꯣꯀꯁ ꯀꯣꯟꯐꯤꯗꯦꯟट ꯂꯩꯌꯣ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯉꯁꯤꯒꯤ ꯑꯣꯏꯅꯀꯣ ꯑꯩꯗꯣ ꯁꯣꯏꯗꯅ ꯁꯛꯁꯦꯁꯐꯨल ꯑꯣꯏꯒꯅꯤꯅ ꯍꯥꯏꯕꯁꯤꯗꯀꯣ ꯍꯥꯏꯗꯤ ꯐꯣꯀꯁ ꯊꯝꯃꯣ ꯀꯣꯟꯐꯤꯗꯦꯟट ꯂꯩꯌꯣ ꯑꯗꯨꯒꯀꯣ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯑꯣꯏꯕꯗꯤ ꯑꯣꯏꯒꯟꯗꯦꯕ ꯑꯩꯒꯤ ꯑꯣꯏꯅ ꯑꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯍꯣꯠꯅꯔꯒꯗꯤ ꯑꯗꯨꯝ ꯐꯪꯕ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦ ꯑꯗꯨꯒ ꯇꯥꯏꯃꯤꯡꯁꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 7:52 9ꯒ ꯃꯤꯅꯤꯠ 12 ꯐꯥꯎ ꯂꯩꯔꯦ ꯑꯗꯩ 13ꯒ ꯃꯤꯅꯤꯠ 9 ꯄꯨꯡ 3ꯒ ꯃꯤꯅꯤꯠ 52 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯩ ꯅꯨꯡꯗꯥꯡꯒꯤꯅ 5ꯒ ꯃꯤꯅꯤꯠ 24 ꯇꯔꯨꯛꯀ ꯃꯤꯅꯤꯠ 52 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ 9ꯒ ꯃꯤꯅꯤꯠ 12 ꯄꯨꯡ 12ꯒ ꯃꯤꯅꯤꯠ 52 ꯐꯥꯎ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤꯅꯤꯀꯣ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤꯅ ꯑꯃꯨꯛ ꯄꯨꯡ 3ꯒ ꯃꯤꯅꯤꯠ 51 5ꯒ ꯃꯤꯅꯤꯠ 12 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡ ꯀꯣ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯤꯁꯨ ꯃꯦꯝ ꯊꯦꯡꯛ ꯌꯨ